Manipur ki ahanba neuro patients ke amat tangairaba specialized hospital neuro emergency trauma net multi speciality hospital singjai mathak tongtham likai da handuk chare hospital asna maruina BP stroke brain tumor lambi ki khudong thiba spinal disc prolapse spinal tumor amadi migraine chingba layengli hospital asida neuro ki layeng bar changba afaba makhal ki khusu khulai amadi machine marang kaida lei masina kokal mari lenaba tongan tonba makhal ki anaba sing ningthina layengli lamdam masida neurosurgeon yamna tangariba maramna chingmadi arapa mafumdagi lakpa anaba sing neurosurgeon unanaba honabada awaba kya mayongdari masida sunatna matam tintana anaba layengna maram oraga khudong thiba kya su mayongdari masi punamakhtagi kharado orabusu kananaba Dr. Parkinson Singh MCS Neurosurgery AIMS New Delhi na masamaki hospital asida pung kunmari leituna anaba sing layengli hospital asida ataba mamalda layeng batana OPD general amadi ICU beds operation medicine x-ray amadi lab ka mai lena basnasu ataba mamalda phangalli ngasi magdenshin biro amadi kudong saba singa silobiyo hena kubam road gidamak hospital asigi telephone number 7005534166 natraga 8974572154 da pau phabirak yagani Kramjari, electric test of cartoon mahau ming tabiri usu ham taramosri baru dengan si infal of a pau sing cartoon sing da cartoonish na kari hani ba kari phone ni ba kari wakal khalang ni ba abdu yam sadong thamjage am lokusage sanga express ki onthok panida onthok panida ba cartoon sing view yam phajaba manipur ima se man kappa ma pi ra se tharaga mayam da khut thillaga talak pani kamai talak ke kanda icha cha yamna luba tanjani yeknaba masing yami yengnaba gi langda thuan ganu Hauzik nakhoi machel amaga amaga saundabagi matam natte soikhiba lankhiba yawrbasu ngakpi hayu watloi tholakini maitai nongsa mayam thilakini matik chab leader kakcheng nakhoi thibagumana yamna fajaba hauzik leiba manipur sida akoi amaga se akang hai tanabagi phibam lakwa manba faminaraga chungsinaraga khanadaba amana ma haiba amaga hunnaba amaga chingthanaba media da tholakpa social media da kai da laungnarakpa mayamsu urakanda imasina nungairektaba bakhalona makhak lakpatuni manipur sina aduna iwo noi masense amaga hunnadana yengnabagi langa thudana saungnadana tawbse phatte wadam soi lakini thorakini mitai nungsa ma yam thirakini matik chaba le thirakini kakching na khoi thibugum baitna aduma magi matamdu achauba akhoigi makeup thupagi stage bani 2023 me humdagi manipur gi Miam hai tare maruina khoi ki tongan leba pamana tabakang busing duna makeup tholak pa tongan ba indigenous people sing sina khoi makeup tholak pagi achoba mami am khak la phodo ima sina urakana mayam da noi khanaganu launaganu amanga hunnaganu kokchung sinno haiduna adumba message ma piba yam phajaba iga BBS ki adumba cartoon ne thamjage patang da leisina ko sana laiba ki loire dana na manipur gi suni sida suni manipur gi map se represent tawraga ngasa gi leader sina makhongna phakna kawduneba ada mana piendana wana khangse manjunga khangini kamai tawge da hai kamana khangu haibgi khangbuni upai litadana na adrang sa akoina su khanagi buduni hauji fabuda minister expansion tawdri tarani thoi legadabani manga khate leiri adu leiriba adagi namli gi aduga kamjong gi wangli gi leibadu external aggression ni haidana phongdokhi wafam अखोगी फुंगार केंद्र के एमएलए लाइशो केसिंग फोंदोकपा वफम अदुगा होम मिनिस्टर ना खोई चपचा मदुगी एविडेंस प्रूफ लेट्री लेरगदि मदु यंगसनगनी सेंटर तकने वफम लेबा दुगी हम वाना खांगबा तौदी तौनिंगबा अखोई तौबदि ngमदबा अखोई यामना कह हाइतारे तक्सी सोलगा खांगबदनि पेंदना मनजुंगगा मणिपुर खांगबदो मणिपुर मासदा कावकिबदनेबा याम फजबा कार्टून सिना चोबा मेसेज पीबा अदुम याम फजबा हान थोलेबा कार्टून ने थमजगे Adana leisina koi pona phongi balu he aduni balu he sida kana mangi ngu modi manbam leire aduga ibobi manbam leire ada modi na haibu duneba kaya haigeda taibi issue si yam nei aduna ne na adida taibi sina shaura kai haigeda kadai de lurino
ꯄꯣꯄꯤ ꯊꯥꯔꯤꯕ ꯗ꯭ꯔꯛ ꯀꯔꯕꯥꯔ ꯇꯧꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯃꯄꯥꯟꯗꯒꯤ ꯂꯥꯛꯄ ꯂꯝꯍꯦꯟꯕꯁꯤꯡꯁꯦ ꯗꯟꯗꯤ ꯄꯤꯔꯒ ꯂꯣꯏꯔꯦꯅ ꯑꯗꯨꯅꯤ ꯉꯁꯥꯏ ꯇꯧꯔꯤꯕ ꯅꯥꯝꯂꯤꯒꯤ ꯋꯥꯡꯂꯤꯒꯤ ꯆꯣꯔꯣꯒꯤ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯂꯝꯍꯦꯟꯕ ꯆꯪꯁꯤꯜꯂꯛꯑꯒ ꯕꯣꯔꯗꯔ ꯀ꯭ꯔꯣꯁ ꯇꯧꯔꯒ ꯆꯪꯁꯤꯜꯂꯛꯑꯒ ꯃꯩ ꯊꯥꯔꯔꯤꯅꯤ ꯑꯗꯩꯗ ꯑꯩꯈꯣꯏ ꯏꯟꯇꯔꯅꯦꯜ ꯑꯦꯒ꯭ꯔꯦꯁꯟ ꯑꯣꯏꯔꯁꯨ ꯑꯦꯛꯁꯇꯔꯅꯦꯜ ꯑꯦꯒ꯭ꯔꯦꯁꯟꯕꯨ ꯑꯣꯏꯔꯁꯨ ꯃꯊꯧ ꯈꯔ ꯄꯥꯡꯊꯣꯛ ꯍꯥꯏꯗꯨꯅꯤ ꯄꯦꯜꯒꯥꯝꯗ ꯑꯩꯈꯣꯏ ꯇꯦꯔꯣꯔꯤꯁ ꯑꯦꯇꯦꯛ ꯇꯧꯈꯤꯕ ꯑꯗꯨꯒꯤ ꯃꯇꯨꯡꯗꯗꯤ ꯍꯦꯛꯇ ꯇꯧꯗꯅ ꯑꯣꯄꯔꯦꯁꯟ ꯁꯤꯟꯗꯨꯔ ꯍꯥꯏꯗꯅ ꯇꯧꯗꯅ ꯍꯦꯛꯇ ꯀꯥꯞꯊꯗꯅ ꯅꯣꯡꯃꯩ ꯀꯥꯞꯊꯗꯅ ꯏꯌꯥꯔ ꯁ꯭ꯇ꯭ꯔꯥꯏꯛ ꯇꯧꯅ ꯇꯧꯈꯤꯕ ꯑꯗꯒꯤ ꯉꯔꯥꯡ ꯅꯍꯥꯟꯗ ꯑꯩꯈꯣꯏ ꯁꯦꯂꯦꯕ꯭ꯔꯦꯁꯟꯒ ꯇꯧꯔꯤꯗꯨꯅꯤ ꯑꯗꯨꯅ ꯃꯅꯤꯄꯨꯔꯁꯤ ꯑꯩꯈꯣꯏꯅ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯒꯤ ꯌꯨ ꯄꯤꯒꯨꯝꯕ ꯕꯤꯍꯥꯔꯒꯨꯝꯕ ꯑꯣꯏꯔꯝꯃꯗꯤ ꯀꯔꯤ ꯇꯧꯒꯗꯒꯦꯅ ꯃꯗꯨ ꯅꯠꯇꯕꯅꯤꯅ ꯌꯥꯝꯅ ꯂꯥꯏꯊꯣꯛꯑꯒ ꯂꯩꯕꯗꯨꯅꯤ ꯑꯗꯨꯗ ꯉꯁꯥꯏꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯒ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯃꯥꯟꯕ ꯁꯤꯟ ꯑꯃꯈꯛ ꯄꯨꯈꯠꯂꯛꯑꯀꯥꯟꯗ ꯊꯝꯃꯛꯄ ꯌꯥꯝ ꯐꯖꯕ ꯄꯣꯠꯅꯤ ꯇꯥꯏꯕꯤ ꯏꯁꯨꯁꯤ ꯌꯥꯝ ꯂꯨꯏ ꯑꯗꯨꯅꯅꯤ ꯍꯥꯏ ꯀꯥꯟꯗ ꯀꯔꯤꯒꯤ ꯂꯨꯅꯤꯡꯉꯥꯏ ꯂꯩꯒꯦ ꯀꯗꯥꯏꯗ ꯂꯨꯔꯤꯅꯣ ꯄꯣꯄꯤ ꯊꯥꯔꯤꯕ ꯗ꯭ꯔꯛ ꯀꯔꯕꯥꯔ ꯇꯧꯔꯤꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯃꯄꯥꯟꯗꯒꯤ ꯂꯥꯛꯄ ꯃꯂꯦꯝꯁꯤꯡꯁꯤ ꯗꯟꯗꯤ ꯄꯤꯔꯒ ꯂꯣꯏꯔꯦ ꯍꯥꯏꯗꯅ ꯁꯤꯁꯨ ꯌꯥꯝ ꯆꯨꯝꯕ ꯑꯆꯧꯕ ꯃꯦꯁꯦꯖ ꯑꯃꯁꯨ ꯄꯤꯕ ꯑꯗꯨꯝꯕ ꯀꯥꯔꯇꯨꯟꯅꯦꯅ ꯊꯝꯖꯒꯦ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯍꯨꯌꯦꯜ ꯂꯟꯄꯥꯎꯒꯤ ꯑꯁ ꯂꯣꯏꯔꯦ ꯍꯥꯏꯕꯗꯨꯅꯤ ꯑꯗꯣ ꯅꯨꯄꯤ ꯃꯌꯥꯝꯁꯤ ꯃꯤꯇꯤꯡ ꯇꯧꯕꯅꯦ ꯃꯤꯇꯤꯡ ꯇꯧꯔꯒ ꯍꯥꯏꯅꯔꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯨꯆꯤꯡꯕꯤ ꯑꯃ ꯍꯥꯏꯇꯥꯔꯦ ꯏꯃꯥ ꯂꯨꯆꯤꯡꯕꯅ ꯍꯥꯏꯔꯛꯄꯅꯦꯕ ꯍꯌꯦꯡꯗꯒꯤ ꯁ꯭ꯋꯥꯏꯗ ꯌꯨ ꯌꯣꯟꯕ ꯌꯥꯔꯔꯣꯏ ꯑꯅ ꯍꯥꯏꯕ ꯌꯨ ꯌꯣꯟꯕ ꯌꯥꯔꯣꯏꯅ ꯂꯥꯎꯊꯣꯛꯄꯗꯨꯅꯤ ꯃꯌꯥꯝꯒꯤ ꯃꯤꯇꯤꯡꯗꯨꯗ ꯑꯗ ꯃꯈꯥꯗ ꯐꯝꯃꯤ ꯃꯌꯥꯝꯁꯤꯗ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯊꯔꯣꯏ ꯊꯣꯡꯕ ꯁꯤꯠꯂꯔꯣꯏꯅ ꯉꯁꯥꯏ ꯃꯥꯔꯤꯅꯕꯗꯣ ꯌꯨꯁꯤ ꯉꯥꯛꯇ ꯊꯛꯄ ꯌꯥꯗꯕ ꯆꯥꯅꯅꯕ ꯑꯃꯁꯨ ꯂꯩꯕꯅꯤ나 ꯑꯅꯤꯁꯤꯒꯤ ꯀꯝꯕꯤꯅꯦꯁꯟꯁꯦ ꯌꯥꯝꯅ ꯆꯠꯄ ꯑꯩꯈꯣꯏ ꯍꯥꯏꯅꯕꯗꯣ ꯑꯩꯈꯣꯏꯒꯤ ꯈꯣꯡꯕꯥꯟꯒ ꯉꯥꯅꯨꯒꯅ ꯇꯧꯅꯕ ꯃꯌꯥꯝꯗꯨꯅꯤ ꯑꯗꯨꯗꯩꯗꯨꯅꯦ ꯍꯥꯏꯕ ꯃꯤꯇꯤꯡ ꯇꯧꯔꯀꯥꯟꯗ ꯁ꯭ꯋꯥꯏꯗ ꯑꯩꯈꯣꯏ ꯌꯨ ꯌꯣꯟꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯋꯥꯔꯦꯞ ꯂꯧꯔꯛꯄꯅꯦꯕ ꯑꯗ ꯐꯝꯃꯤꯕ ꯃꯤꯇꯤꯡ ꯇꯥꯔꯤꯕ ꯃꯌꯥꯝꯗꯨꯅ ꯑꯗꯨꯗꯤ ꯊꯔꯣꯏ ꯊꯣꯡꯕ ꯁꯤꯠꯂꯔꯣꯏ ꯍꯥꯏꯗꯅ ꯃꯣꯏꯒꯤ ꯆꯥꯅꯕ ꯁꯤꯠꯂꯔꯣꯏ ꯍꯥꯏꯗꯅ ꯌꯥꯝ ꯐꯖꯕ ꯅꯣꯛꯅꯤꯡꯕ ꯑꯣꯏꯊꯣꯛꯄ ꯌꯥꯕ ꯑꯗꯨꯝꯕ ꯀꯩꯅꯣꯅꯤ ꯑꯩꯈꯣꯏꯒꯤ ꯀꯥꯔꯇꯨꯟ ꯑꯗꯨꯒ ꯋꯥꯟꯊꯣꯛ ꯂꯩꯕ ꯀꯥꯔꯇꯨꯟꯅꯦ ꯊꯝꯖꯒꯦ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯅꯥꯔꯣꯟ ꯊꯧꯗꯥꯡꯒꯤ ꯍꯋꯥꯗꯣ ꯂꯩꯔꯥꯡꯗꯣ ꯍꯥꯏꯗꯅ ꯍꯋꯥꯗꯣ ꯂꯩꯔꯥꯡꯗꯨꯁꯤꯗ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯩꯈꯣꯏ ꯏꯂꯦꯛꯇꯦꯠ ꯑꯃ ꯌꯥꯎꯔꯛꯏ ꯔꯥꯖꯅꯤꯇꯤ ꯋꯥꯂꯥ ꯑꯃ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯃ ꯌꯥꯎꯔꯛꯑꯦ ꯑꯃ ꯐꯥꯔꯛꯑꯦ ꯑꯩꯈꯣꯏ ꯂꯝꯍꯦꯟ ꯇꯨꯍꯦꯟꯕ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯊꯨꯒꯥꯏꯅꯕ ꯁꯤꯟꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯩꯗ ꯃꯥꯅ ꯀꯃꯥꯏꯅ ꯍꯥꯏꯒꯦꯗ ꯂꯤꯗꯔꯁꯤꯅ ꯃꯥꯒꯤ ꯄꯨꯂꯤꯁꯁꯤꯗ ꯍꯣꯏ ꯃꯈꯨꯠꯇꯤ ꯇꯦꯟꯒꯅꯨ ꯚꯣꯠ ꯀꯨꯏꯗ꯭ꯔꯦꯅ ꯃꯈꯨꯠ ꯇꯦꯛꯑꯗꯤ ꯈꯨꯠꯅ ꯅꯝꯃꯒ ꯊꯥꯗꯗꯣꯏꯅꯤ ꯑꯗꯨꯅ ꯃꯈꯨꯠ ꯃꯌꯥꯗꯤ ꯁꯣꯛꯍꯟꯕ ꯌꯥꯗꯦꯅ ꯑꯗꯨꯗ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔꯁꯤꯅ ꯍꯥꯏꯔꯦ ꯑꯗꯨꯗꯤ ꯁꯥꯔ ꯏꯔꯥꯡ ꯍꯧꯗꯅꯕ ꯃꯈꯣꯡꯅ ꯊꯨꯗꯦꯛꯂꯒꯦꯅ ꯌꯥꯝ ꯅꯣꯛꯅꯤꯡꯁꯨ ꯅꯣꯛꯅꯤꯡꯕ ꯑꯗꯨꯒ ꯑꯗꯨꯝ ꯃꯅꯨꯡꯗ ꯑꯗꯨꯝ ꯇꯧꯕ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯕꯨꯗꯤ ꯀꯌꯥ ꯇꯧꯗꯕ ꯑꯗꯨ ꯃꯄꯥꯟ ꯂꯝꯗꯒꯤ ꯇꯧꯔꯤꯕ ꯐꯤꯂꯝꯗꯒ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯡꯒꯤ ꯂꯣꯏꯅ ꯌꯥꯎꯕ ꯉꯥꯛꯇꯅꯤ ꯇꯧꯅꯔꯤꯕ ꯍꯥꯠꯅꯔꯤꯕ ꯗꯣꯟꯒꯤ ꯀꯜꯆꯔꯒ ꯂꯥꯛꯏꯕ ꯃꯌꯥꯝꯁꯤꯡꯁꯤ ꯌꯨ ꯄꯤꯗ ꯇꯧꯔꯤꯕ ꯕꯤꯍꯥꯔꯗ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯤ ꯍꯥꯠꯇꯣꯛꯅꯕꯤ ꯈꯨꯅꯦꯛꯅꯦ ꯍꯥꯠꯇꯣꯛꯅꯕꯤ ꯃꯌꯥꯝꯁꯤ ꯂꯣꯏꯅ ꯇꯧꯗꯕ ꯅꯠꯇꯦ ꯑꯗꯨꯅ ꯁ꯭ꯋꯥꯏꯁꯤꯗꯅꯤ ꯃꯈꯣꯡꯒꯤ ꯊꯨꯗꯦꯛꯍꯧꯅꯨ ꯑꯩꯈꯣꯏ ꯃꯈꯨꯠꯇꯤ ꯊꯨꯗꯦꯛꯍꯧꯅꯨ ꯚꯣꯠ ꯀꯨꯏꯗ꯭ꯔꯦꯗꯅ ꯑꯗꯨꯅ ꯑꯁꯥꯔ ꯑꯗꯨꯗꯤ ꯏꯔꯥꯡ ꯍꯧꯗꯅ ꯃꯈꯣꯡ ꯑꯣꯏꯅ ꯊꯨꯗꯦꯛꯑꯒꯦꯅ ꯌꯥꯝ ꯐꯖꯕ ꯁꯤꯁꯨ ꯋꯥꯍꯟꯊꯣꯛ ꯂꯩꯕ ꯀꯥꯔꯇꯨꯟꯅꯦꯅ ꯊꯝꯖꯒꯦ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯄꯤꯄꯜꯁ ꯀ꯭ꯔꯣꯅꯤꯀꯜꯒꯤ ꯁꯇꯔꯗꯦ ꯁꯇꯥꯌꯔꯗꯨꯅꯦ ꯁꯇꯔꯗꯦ ꯁꯇꯥꯌꯔ ꯌꯥꯝ ꯐꯖꯕ ꯑꯍꯜ ꯑꯅꯤꯁꯤ ꯈꯕꯔ ꯄꯨꯔꯥ ꯋꯥꯔꯤ ꯁꯥꯟꯅꯕꯅꯤ ꯑꯗ ꯑꯍꯜ ꯑꯃꯅ ꯍꯥꯏ ꯀꯩ ꯍꯥꯏꯒꯅ ꯗꯣ a new popular government came there is gunfire kidnapping every day how ꯌꯦꯡꯉꯣ ꯄꯣꯄꯨꯂꯔ ꯒꯣꯔꯃꯦꯟ ꯂꯥꯛꯆꯔꯁꯨ ꯍꯧꯖꯤꯛ ꯁꯤꯗꯩꯗ ꯅꯣꯡꯃꯩ ꯀꯥꯞꯅꯕ ꯐꯥꯕ ꯄꯨꯟꯕ ꯃꯌꯥꯝ ꯆꯠꯊꯔꯤꯁꯦ ꯃꯇꯧ ꯀꯃꯥꯏꯅ ꯆꯠꯊꯔꯤꯅꯣꯕ ꯍꯥꯏꯅ ꯍꯥꯏ ꯀꯥꯟꯁꯤꯗ ꯑꯃꯅ ꯈꯨꯝꯃꯛꯑꯦ ꯌꯦꯁ ꯏꯠ ꯏꯁ ꯗ꯭ꯌꯨ ꯇꯨ ꯗ ꯗꯕꯜ ꯏꯟꯖꯤꯟ ꯆꯨꯝꯃꯤ ꯃꯁꯤ ꯗꯕꯜ ꯏꯟꯖꯤꯟꯅ ꯊꯣꯛꯍꯟꯕꯅꯤ ꯀꯃꯥꯏꯅ ꯊꯣꯛꯍꯟꯒꯦꯗ ꯗꯕꯜ ꯏꯟꯖꯤꯟ ꯒꯣꯔꯃꯦꯟꯁꯤꯅ ꯊꯣꯛꯍꯟꯕꯅꯤ ꯁꯦꯟꯇꯔꯗꯁꯨ ꯊꯝꯕꯥꯅꯤ ꯑꯗꯨꯒ ꯁ꯭ꯇꯦꯠ ꯊꯝꯕꯥꯅꯤ ꯗ ꯑꯣꯔꯗꯔ ꯍꯦꯖ ꯕꯤꯟ ꯔꯣꯜ ꯗꯥꯎꯟ ꯐ꯭ꯔꯣꯝ ꯗ ꯑꯗꯔ ꯏꯟꯖꯤꯟ ꯑꯗꯨꯒ ꯑꯣꯔꯗꯔꯗꯨꯗꯤ ꯑꯇꯣꯞꯄ ꯏꯟꯖꯤꯟꯗꯒꯤ ꯄꯤꯔꯛꯄ ꯑꯗꯨꯅ ꯁꯦꯟꯇꯔꯒꯤ ꯌꯀꯥ ꯌꯦꯡꯉ ꯂꯩꯕ ꯉꯁꯥꯏ ꯃꯟꯖꯨꯡꯉꯒ ꯃꯅꯤꯄꯨꯔꯒꯤ ꯃꯦꯞꯇ ꯀꯥꯎꯕ ꯈꯥꯡꯒ ꯂꯩꯕ ꯃꯌꯥꯝꯗꯨꯅꯤ ꯃꯁꯤ ꯍꯨꯟꯅꯔꯤꯕ ꯃꯌꯥꯝ ꯁꯣꯁꯤꯌꯦꯜ ꯃೀಡಿꯌꯥꯁꯤꯗ ꯃꯥꯒꯤ ꯑꯍꯩꯕꯁꯤꯡꯁꯦ ꯄꯨꯊꯣꯛꯑꯀꯥꯟꯗ ꯍꯌꯦꯡ ꯁꯣꯁꯤꯌꯦꯜ ꯃീഡിꯌꯥꯗꯨꯅ ꯔꯤꯖꯣꯂꯨꯁꯟ ꯂꯧꯒꯗꯕ ꯅꯠꯇꯦ ꯂꯩꯔꯤꯕ ꯃꯌꯥꯝꯗꯨ ꯄꯨꯔꯛꯑꯀꯥꯟꯗ ꯃꯔꯤ ꯂꯩꯇꯕ ꯀꯟꯁꯔꯟ ꯑꯣꯊꯣꯔꯤꯇꯤ ꯊꯥꯔꯀꯥꯟꯗ ꯁꯤꯅ ꯁꯤꯅꯤ ꯃꯇꯝꯗꯨ ꯑꯦꯟ ꯑꯥꯔ ꯁꯤꯅ ꯁꯤ ꯂꯩꯔꯝꯃꯤ ꯁꯤꯅ ꯁꯤ ꯇꯧꯏ ꯁꯤꯅ ꯁꯤ ꯇꯧꯏ ꯑꯗꯨ ꯏꯔꯒ ꯄꯤꯕꯗꯨꯅꯤ ꯑꯩꯈꯣই ꯏꯃꯣꯁꯟꯗ ꯆꯠꯄ ꯌꯥꯔꯣꯏꯗꯕ ꯑꯗꯨꯒꯤ ꯄꯣꯠꯇꯨꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤ ꯑꯈꯪ ꯑꯍꯩ ꯄꯨꯊꯣꯛꯅꯔꯒ ꯃꯥꯅ ꯈꯪꯕꯗꯨ ꯄꯨꯊꯣꯛꯅꯔꯒ ꯁꯤꯗ ꯁꯣꯁꯤꯌꯦꯜ ꯃീഡിꯌꯥꯗ ꯂꯝꯖꯦꯟ ꯇꯥꯟꯅꯕ ꯅꯠꯇꯕ ꯑꯩ ꯃꯉꯥꯏꯔꯦ ꯑꯩ ꯈꯪꯉꯦꯅ ꯍꯥꯏꯕ ꯅꯠꯇꯕ ꯄꯨꯊꯣꯛꯅꯔꯀꯥꯟꯗꯨꯗ ꯁꯤꯅ ꯆꯨꯝꯃꯤ ꯁꯤ ꯏꯟꯗꯤꯌꯥ ꯒꯃꯦꯟꯅ ꯁꯤ ꯏꯔꯁꯤ ꯁꯤ ꯊꯥꯔꯁꯤ ꯁꯤꯅ ꯁꯤꯅꯤ ꯁꯤꯒꯤ ꯄ꯭ꯔꯨꯐ ꯏꯕꯤꯗꯦꯟꯁ ꯃꯌꯥꯝ ꯂꯩ ꯃꯗꯨ ꯇꯧꯔꯀꯥꯟꯗ ꯊꯕꯛꯇꯣ ꯑꯣꯟꯊꯣꯛꯀꯗꯕꯅꯦꯕ ꯑꯗꯨ ꯅꯠꯇꯕꯗ ꯑꯩꯈꯣꯏ ꯂꯥꯎꯅꯔ ꯂꯩꯕ ꯑꯗꯒꯤ ꯑꯐꯥꯎ ꯁꯥꯟꯅꯕ ꯃꯌꯥꯝꯗꯨ ꯎꯕꯗꯨꯗꯅꯤ ꯉꯁꯥꯏ ꯑꯩꯒ ꯕꯤ ꯕꯤ ꯑꯦꯁꯅꯒ ꯃꯅꯤꯄꯨꯔꯒꯤ ꯃꯦꯞ ꯁꯤꯖꯤꯟꯅꯔꯛꯄ ꯃꯌꯥꯝ ꯑꯃ ꯇꯧꯔꯀꯥꯟꯗ ꯊꯝꯃꯛꯏꯗꯨꯅꯤ ꯑꯗꯨꯅ ꯉꯁꯤꯒꯤꯗꯤ ꯑꯗꯨꯝ ꯃꯦꯂꯤ ꯇꯤꯚꯤꯒꯤ ꯇꯦꯁ ꯑꯣꯐ ꯀꯥꯔꯇꯨꯟꯒꯤ ꯃꯍꯥꯎ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯦ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯕ ꯂꯣꯏꯅꯅ ꯀꯥꯏꯅꯅꯕ ꯌꯥꯊꯪꯅꯤꯖꯔꯤ ꯄꯤꯅꯤꯕꯤꯁ
ꯁꯦꯛꯁꯟꯁꯤꯡꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯁ꯭ꯄꯦꯁꯦꯂꯥꯏꯖ ꯍꯣꯁꯄꯤꯇꯥꯜ ꯅ꯭ꯌꯨꯔꯣ ꯑꯦꯃꯔꯖꯦꯟꯁꯤ ꯇ꯭ꯔꯣꯃꯥ ꯅꯦꯠ ꯃꯜꯇꯤ ꯁ꯭ꯄꯦꯁꯤꯌꯦꯂꯤꯇꯤ ꯍꯣꯁꯄꯤꯇꯥꯜ ꯁꯤꯡꯖꯃꯩ ꯃꯊꯛ ꯇꯣꯡꯊꯥꯝ ꯂꯩꯀꯥꯏꯗ ꯍꯥꯡꯗꯣꯛꯆꯔꯦ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯅ ꯃꯔꯨꯑꯣꯏꯅ ꯕꯤꯄꯤ ꯁ꯭ꯇ꯭ꯔꯣꯛ ꯕ꯭ꯔꯦꯟ ꯇ꯭ꯌꯨꯃꯔ ꯂꯝꯕꯤꯒꯤ ꯈꯨꯗꯣꯡꯊꯤꯕ ꯁ꯭ꯄꯥꯏꯅꯦꯜ ꯗꯤस्क ꯄ꯭ꯔꯣꯂꯥꯞꯁ ꯁ꯭ꯄꯥꯏꯅꯦꯜ ꯇ꯭ꯌꯨꯃꯔ ꯑꯃꯗꯤ ꯃꯥꯏꯒ꯭ꯔꯦꯟꯅꯆꯤꯡꯕ ꯂꯥꯌꯦꯡꯂꯤ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯅ꯭ꯌꯨꯔꯣꯒꯤ ꯂꯥꯌꯦꯡꯕꯗ ꯆꯪꯕ ꯑꯐꯕ ꯃꯈꯜꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯑꯃꯗꯤ ꯃꯦꯁꯤꯟ ꯃꯔꯥꯡ ꯀꯥꯏꯅ ꯂꯩ ꯃꯁꯤꯅ ꯀꯣꯛꯀ ꯃꯔꯤ ꯂꯩꯅꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯈꯜꯒꯤ ꯑꯅꯥꯕꯁꯤꯡ ꯅꯤꯡꯊꯤꯅ ꯂꯥꯌꯦꯡꯂꯤ ꯂꯝꯗꯝ ꯑꯁꯤꯗ ꯅ꯭ꯌꯨꯔꯣ ꯁꯔꯖꯟ ꯌꯥꯝꯅ ꯇꯥꯡꯅ ꯂꯩꯕ ꯃꯔꯝꯅ ꯆꯤꯡ ꯑꯃꯗꯤ ꯑꯔꯥꯞꯄ ꯃꯐꯝꯗꯒꯤ ꯂꯥꯛꯄ ꯑꯅꯥꯕꯁꯤꯡ ꯅ꯭ꯌꯨꯔꯣ ꯁꯔꯖꯟ ꯎꯅꯅꯕ ꯍꯣꯠꯅꯕꯗ ꯑꯋꯥꯕ ꯀꯌా ꯃꯥꯌꯣꯛꯅꯔꯤ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯃꯇꯝ ꯊꯤꯟꯊꯅ ꯑꯅꯥꯕ ꯂꯥꯌꯦꯡꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯈꯨꯗꯣꯡꯊꯤꯕ ꯀꯌꯥꯁꯨ ꯃꯥꯌꯣꯛꯅꯔꯤ ꯃꯁꯤ ꯄꯨꯝꯅꯃꯛꯇꯒꯤ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯀꯟꯅꯅꯕ ꯗꯥꯛꯇꯔ ꯄꯥꯔꯀꯤꯟꯁꯟ ꯁꯤꯡ MCS ꯅ꯭ꯌꯨꯔꯣ ꯁꯔꯖꯔꯤ ꯑꯦꯝꯁ ꯅ꯭ꯌꯨ ꯗꯤꯜꯂꯤꯅ ꯃꯁꯥꯃꯛꯀꯤ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯄꯨꯡ 24 ꯂꯩꯗꯨꯅ ꯑꯅꯥꯕꯁꯤꯡ ꯂꯥꯌꯦꯡꯂꯤ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯑꯇꯥꯕ ꯃꯃꯜꯗ ꯂꯥꯌꯦꯡꯕꯇ ꯅꯠꯇꯅ OPD ꯖꯦꯅꯔꯦꯜ ꯑꯃꯗꯤ ICU ꯕꯦꯗꯁ ꯑꯣꯄꯔꯦꯁꯟ ꯃꯦꯗꯤꯁꯤꯟ ꯑꯦꯛꯁ-ꯔꯦ ꯑꯃꯗꯤ ꯂꯦꯕꯀ ꯃꯔꯤ ꯂꯩꯅꯕꯁꯤꯡꯗꯁꯨ ꯑꯇꯥꯕ ꯃꯃꯜꯗ ꯐꯪꯍꯜꯂꯤ ꯉꯁꯤꯃꯛ ꯂꯦꯡꯁꯤꯟꯕꯤꯔꯛꯎ ꯑꯃꯗꯤ ꯈꯨꯗꯣꯡꯆꯥꯕꯁꯤꯡ ꯑꯁꯤ ꯂꯧꯕꯤꯌꯨ ꯍꯦꯟꯅ ꯑꯀꯨꯞꯄ ꯃꯔꯣꯜꯒꯤꯗꯃꯛ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯒꯤ ꯇꯦꯂꯤꯐꯣꯟ ꯅꯝꯕꯔ 7005534166 ꯅꯠꯇ꯭ꯔꯒ 8974572154 ꯗ ꯄꯥꯎ ꯐꯥꯎꯕꯤꯔꯛꯄ ꯌꯥꯒꯅꯤ